ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯀꯣꯜ ꯅꯨꯡꯁꯤꯗ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯊꯧꯖꯝ ꯑꯅꯤꯇꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯃꯆꯥ, ꯋꯥꯔꯤ ꯑꯣꯏꯍꯧꯔꯕ ꯅꯣꯡꯖꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄ ꯗꯦꯅꯤ ꯋꯥꯍꯦꯡꯕꯝ꯫ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯣꯂꯥꯡꯊꯥꯒꯤ ꯃꯥꯂꯪꯗ ꯌꯦꯞꯇꯨꯅ ꯌꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯒꯤ ꯂꯩꯅꯝ, ꯅꯝꯂꯨꯔꯦ ꯊꯃꯣꯏ ꯄꯦꯟꯅ, ꯊꯥꯖꯕꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ, ꯅꯤꯡꯊꯤꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡ ꯑꯇꯔ ꯀꯨꯂꯥꯞꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯅꯥꯆꯣꯏ ꯂꯩꯃꯥꯏꯗ ꯀꯦꯟꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯀꯨꯆꯨ ꯃꯨꯕ ꯈꯣꯏꯃꯨꯅ ꯂꯩꯔꯥꯡ ꯈꯣꯡꯒꯨꯟ ꯂꯤꯔꯨꯕꯗꯤ ꯏꯃꯥꯏ ꯆꯣꯟꯕ ꯏꯌꯥꯏꯗ ꯑꯣꯏꯅꯅ ꯊꯣꯝꯂꯨꯕ ꯊꯧꯗꯣꯛ ꯅꯨꯡꯅꯤ ꯍꯥꯏꯔꯁꯤꯔꯥ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯂꯨꯋꯥꯡꯕ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯁꯨꯝ ꯊꯧꯔꯛꯄꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯨ ꯁꯠ ꯐꯥꯗꯨꯅ ꯈꯥꯝꯂꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯑꯗꯨ ꯇꯧꯗꯨꯅ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯗꯨꯅ ꯀꯣꯜ ꯑꯗꯨ ꯀꯛꯂꯕꯗ ꯐꯨꯔꯤꯠ ꯈꯥꯎꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ, ꯍꯟꯖꯟ ꯍꯟꯖꯟ ꯎꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ, ꯌꯦꯡꯂꯤ ꯃꯈꯩ ꯄꯦꯟꯗꯕ ꯌꯦꯡꯅꯤꯡꯗꯨꯅꯇ ꯂꯩꯔꯕ ꯁꯛꯇꯝꯅꯤ꯫ ꯑꯉꯛꯄꯅꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯌꯥꯏꯁꯦ꯫ ꯃꯌꯥꯏ ꯋꯥꯏꯔꯞ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯟ ꯂꯩꯔꯤꯕꯅꯤ꯫ ꯏꯁꯪ ꯁꯪꯅ ꯂꯨꯔꯤꯕ ꯏꯁꯤꯡ ꯑꯗꯨꯅꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯒꯨꯟꯅꯤ꯫ ꯇꯥꯝꯅ ꯁꯟꯇꯣꯛꯂꯤꯕ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯂꯣꯏꯔꯣꯏ ꯇꯥꯔꯛꯄ ꯁꯔꯨꯛꯇ ꯃꯌꯦꯛ ꯈꯖꯤꯛ ꯁꯦꯡꯐꯥꯠꯇꯅ ꯊꯣꯛꯂꯤꯕ ꯃꯃꯤ ꯁꯥꯝꯂꯕ ꯅꯣꯡꯖꯥꯕꯤ꯫ ꯈꯨꯠꯍꯩꯕ ꯀꯅꯥꯅ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯐꯖꯕꯕꯨ ꯁꯩꯊꯥꯗꯨꯅ ꯏꯔꯕꯁꯨ ꯅꯣꯞꯂꯒꯗꯕ ꯃꯒꯨꯟꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯞꯇꯛꯅ ꯁꯟꯙ꯭ꯌꯥ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯏꯆꯝ ꯆꯝꯕ ꯍꯩꯈꯥ ꯑꯄꯠꯄ ꯃꯆꯨꯒꯤ ꯐꯅꯦꯛꯇ ꯃꯄꯥꯜꯗꯨ ꯑꯃꯨꯕꯅ ꯀꯣꯠꯂꯤ, ꯂꯣꯏꯅꯅ ꯑꯆꯝꯕ ꯀ꯭ꯔꯣꯞ ꯇꯣꯞꯁ ꯑꯃꯨꯕ ꯑꯃꯁꯨ ꯂꯤꯠꯂꯤ꯫ ꯅꯤꯡꯒꯣꯡ ꯌꯧꯅ ꯁꯥꯡꯂꯕ ꯅꯨꯖꯥꯒꯤ ꯁꯝꯂꯥꯡ ꯑꯗꯨꯅ ꯑꯉꯥꯎꯕ ꯃꯥꯂꯪ ꯀꯌꯥꯁꯨ ꯍꯥꯏꯅ ꯍꯨꯝꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯔꯤ꯫ ꯊꯤꯡꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯕꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ "ꯀꯗꯧꯔꯦ? ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯍꯜꯂꯗꯤ?" ꯂꯨꯋꯥꯡꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯏꯃꯥꯁꯨ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯊꯤꯟꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯏꯃꯥꯅ ꯆꯠꯍꯟꯈ꯭ꯔꯕ꯫ ꯀꯩ ꯂꯩꯔꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯥꯛꯏꯁꯤꯕꯣ?" "ꯑꯩꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯁꯟꯙ꯭ꯌꯥ?" ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯊꯅ ꯍꯪꯂꯛꯄ ꯋꯥꯍꯪꯅꯤ꯫ ꯁꯟꯙ꯭ꯌꯥ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪꯗꯤ ꯀꯨꯞꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ "ꯑꯗꯨꯒꯤ ꯅꯠꯇꯦ, ꯃꯇꯝꯁꯤꯅ ꯐꯠꯇꯕꯁꯤꯗ ꯊꯦꯡꯅ ꯃꯝꯅ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ." "ꯁꯟꯙ꯭ꯌꯥ, ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯦꯞꯄ ꯑꯃꯗꯤ ꯍꯥꯏꯌꯨ꯫ ꯅꯨꯡꯁꯤꯕꯕꯨ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯕꯁꯨ ꯅꯪꯅ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝ, ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯑꯩ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯔꯣꯏꯌꯦ꯫ ꯍꯤꯔꯝꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨꯁꯨ ꯈꯟꯅꯕꯒꯤ ꯃꯇꯝ ꯈꯔꯗꯤ ꯄꯤꯈꯣ꯫ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯧꯔꯤꯕ ꯃꯇꯝꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯊꯝꯃꯣꯏꯁꯦ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯅꯪꯅꯗꯤ ꯈꯪꯕꯤꯗ꯭ꯔꯦ꯫ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗꯇꯣ ꯈꯔ ꯍꯟꯊꯕꯤꯌꯨ꯫ ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯕꯅꯤ꯫ ꯃꯗꯨꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝꯂꯥ? ꯑꯗꯣꯝꯕꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ." ꯂꯨꯋꯥꯡ ꯅꯨꯄꯤ ꯑꯗꯨꯗ ꯂꯨꯊꯅ ꯌꯦꯡꯂꯛꯏ, ꯃꯨꯟꯅ, ꯌꯥꯝ ꯃꯨꯟꯅ, ꯆꯥꯒꯗꯕ ꯄꯣꯠꯁꯛ ꯑꯃꯗ ꯄꯥꯝꯖꯅ ꯌꯦꯡꯕꯒꯨꯝ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯀꯣꯏꯕꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯔꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ, ꯑꯗꯨꯕꯨ ꯌꯦꯡꯈꯤꯕ ꯃꯤꯠꯐꯝ ꯑꯗꯨꯗꯤ ꯍꯣꯡꯕ ꯅꯠꯇ꯭ꯔꯤ꯫ "ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯦ ꯏꯪꯅ ꯐꯖꯗ꯭ꯔꯥ? ꯐꯖꯕ ꯊꯤꯕ ꯑꯩꯉꯣꯟꯗꯗꯤ ꯑꯃꯠꯇꯅꯤ, ꯑꯗꯨꯕꯨ ꯈꯪꯕꯤꯗꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯤꯗꯤ ꯃꯩꯔꯤ ꯀꯟꯕꯒꯨꯝ ꯇꯧꯏ꯫ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯊꯧꯔꯛꯂꯤꯕ ꯆꯨꯝꯊꯥꯡ ꯑꯁꯤꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯐꯖꯕ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯍꯟꯕ ꯍꯩꯇꯕꯒꯨꯝ ꯑꯩꯁꯨ ꯐꯖꯕꯒꯤ ꯋꯥꯍꯟꯊꯣꯛ ꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯗꯨꯛ ꯃꯔꯧ ꯂꯩꯕ ꯋꯥ ꯉꯥꯡꯂꯤꯕ? ꯆꯨꯝꯅꯇ ꯌꯦꯡꯉꯣ ꯁꯟꯙ꯭ꯌꯥ, ꯄꯨꯝꯅꯃꯛ ꯆꯨꯝꯅ ꯎꯕꯅꯤ꯫ ꯐꯔꯦꯁꯦ, ꯃꯇꯝꯁꯦ ꯊꯦꯡꯉꯦ, ꯑꯩ ꯁꯨꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥ,
ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯆꯨꯝꯊꯥꯡ ꯃꯈꯣꯡ ꯃꯄꯥꯗ ꯁꯅꯥ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕ ꯋꯥꯈꯜꯗ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪꯅ ꯈꯪꯕꯤꯌꯨ꯫ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯏꯃꯨꯡꯒꯤ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃꯗꯤ ꯀꯣꯛꯊꯛꯁꯤꯗ ꯅꯟꯊꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯪ ꯑꯩꯒꯤꯗꯃꯛꯇꯗꯤ ꯋꯥꯈꯜ ꯃꯆꯥ ꯑꯃꯇꯗꯤ ꯈꯟꯊꯕꯤꯌꯨ꯫ ꯃꯁꯦ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ꯫ ꯁꯟꯙ꯭ꯌꯥ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯠꯈꯤꯕꯒ ꯑꯆꯝꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯂꯔꯤ꯫ ꯅꯨꯡꯁꯤꯔꯤꯕꯅꯤ ꯊꯃꯣꯏꯗ, ꯑꯗꯨꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯅꯤꯡꯗꯦ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯏꯅ ꯐꯪꯕ ꯄꯥꯎꯈꯨꯝ ꯂꯥꯏꯅ ꯆꯠꯈꯤꯒꯗꯔ ꯈꯟꯕꯗ, ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯃꯇꯧ ꯑꯃꯅ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤꯒꯗꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥ ꯂꯩꯔꯤꯕ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯂꯩꯅꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯂꯨꯋꯥꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ?" "ꯏꯃꯥ, ꯑꯩ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯇꯁꯦꯡꯅ ꯈꯪꯗꯕ꯭ꯔꯥ?" "ꯏꯃꯥꯅ ꯍꯥꯏꯗꯅ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯅꯤ?" "ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯆꯠꯅꯕꯤꯅꯤ꯫ ꯅꯪꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯥꯎꯕꯔ ꯄꯤꯛꯄꯔ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯔꯦꯗꯅ꯫ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯁꯤꯀꯥꯡ ꯈꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ?" "ꯏꯃꯥ, ꯑꯩ ꯑꯃꯨꯛꯇ ꯈꯜꯂꯛꯈꯤꯒꯦ꯫ ꯍꯤꯔꯝꯁꯤꯗ ꯏꯆꯥꯅ ꯑꯃꯨꯛ ꯈꯟꯗ꯭ꯔꯕꯁꯨ ꯌꯥꯔꯕ꯭ꯔꯥ ꯈꯜꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯃꯠꯇꯅ ꯃꯆꯥꯗ ꯃꯤꯅꯨꯡꯁꯤꯒꯤ ꯍꯨ ꯈꯛ ꯏꯟꯗꯕꯅꯤꯅꯦ ꯅꯪꯕꯣ." "ꯏꯃꯥ, ꯑꯩ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ?" "ꯌꯦꯡꯉꯣꯏ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯟꯕꯤꯌꯨ ꯏꯃꯥ꯫ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈꯤꯒꯦ ꯀꯩꯗꯧꯔꯒꯦ? ꯌꯦꯡꯉꯣꯏ, ꯑꯍꯤꯡ ꯑꯃꯒꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯊꯣꯛꯂꯤꯕ ꯊꯥ, ꯊꯋꯥꯟ, ꯑꯄꯥꯏꯕ ꯂꯩꯆꯤꯜ ꯃꯈꯣꯏ ꯄꯨꯝꯕꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯍꯤꯡ ꯑꯃꯒꯤ ꯐꯖꯕ ꯑꯣꯏꯗꯕꯅꯤꯅꯦ ꯅꯨꯄꯥ ꯃꯆꯥ." "ꯏꯃꯥ." ꯈꯣꯟꯊꯣꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯨꯅ ꯅꯨꯡꯁꯤꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥ ꯊꯤꯡꯉꯣꯏ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯅ, ꯅꯪꯒꯤ ꯕꯕꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯨ ꯈꯤꯇ ꯈꯪꯉꯨ ꯀꯩꯗꯧꯔꯒꯦ?" "ꯑꯍꯤꯡꯗ ꯀꯨꯞꯂꯛꯄ ꯅꯣꯡꯊꯥꯡꯗꯨꯁꯨ ꯑꯇꯤꯌꯥꯒꯤ ꯐꯖꯕ꯭ꯔꯥ ꯏꯃꯥ?" "ꯀꯔꯤꯅꯣꯅꯤ ꯃꯁꯤꯕꯨ, ꯉꯥꯎꯗꯨꯅ ꯆꯠꯇꯣꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤꯗ." "ꯍꯥꯏꯕꯤꯌꯨꯅꯦ ꯏꯃꯥ, ꯑꯍꯤꯡꯗ ꯀꯨꯞꯂꯛꯄ ꯅꯣꯡꯊꯥꯡꯗꯤ ꯑꯇꯤꯌꯥꯒꯤ ꯐꯖꯕ ꯍꯥꯏꯕꯗꯨꯔꯥ?" "ꯃꯗꯨꯗꯤ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯅꯤ ꯅꯨꯄꯥ ꯃꯆꯥ꯫ ꯈꯣꯡꯆꯠ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯒꯤ ꯃꯒꯨꯟ ꯉꯥꯛꯇꯅꯤ꯫ ꯃꯒꯨꯟ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯐꯖꯕꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯄꯔꯥ ꯈꯜꯂꯤ ꯏꯃꯥꯗꯤ." ꯂꯨꯋꯥꯡ ꯁꯛꯐꯝꯗꯨ ꯈꯖꯤꯛ ꯍꯣꯡꯉꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯂꯨꯊꯅ ꯉꯥꯡꯂꯛꯏ꯫ "ꯊꯥꯏꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯕꯕꯥꯒ ꯇꯨꯔꯦꯜꯗ ꯂꯥꯡꯊꯥꯛꯂꯨꯕ ꯃꯤꯀꯨꯞꯇ ꯎꯈꯤꯕ ꯁꯛꯐꯝ ꯑꯗꯨꯗ ꯐꯥꯎꯈꯤꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕꯗꯣ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯗꯨꯅ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯃꯒꯨꯟ ꯍꯦꯟꯕꯒꯨꯝ ꯇꯧꯏ ꯏꯃꯥ." "ꯏꯆꯥꯅ ꯀꯔꯤ ꯎꯈ꯭ꯔꯤꯕ ꯏꯃꯥꯗꯗꯤ ꯍꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯕꯗ ꯅꯆꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯉꯝꯕꯗꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯀꯪꯊꯔꯛꯂꯕ ꯇꯨꯔꯦꯜꯒꯤ ꯈꯣꯡꯕꯥꯜꯗ ꯇꯥꯔꯤꯕ ꯈꯣꯡꯒꯨꯜ ꯑꯗꯨꯗ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯅꯦꯠꯇꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯆꯦꯟꯊꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯒꯨꯜꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯏꯆꯦꯜ ꯅꯥꯏꯅ ꯆꯦꯜꯂꯛꯄꯗ ꯃꯥꯟꯅꯗꯕ ꯊꯦꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗ ꯆꯦꯟꯊꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡꯗꯣ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯀꯌꯥꯁꯤꯅ ꯈꯪꯍꯟꯕꯒꯨꯝ ꯇꯧꯏ ꯏꯃꯥ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯊꯦꯜ ꯈꯨꯗꯤꯡꯃꯛꯁꯦ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯈꯜ ꯁꯨꯅ ꯃꯍꯥꯎ ꯇꯪꯕ ꯍꯥꯏꯕꯁꯤꯅ ꯑꯆꯨꯝꯕꯅꯤ." "ꯑꯩ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯏꯃꯥ? ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯈꯤꯗꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯏꯃꯥ?" "ꯍꯣꯏꯅꯦ, ꯌꯥꯎꯗꯦꯅꯦ꯫ ꯑꯗꯨꯅꯕꯨ ꯌꯥꯒꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯪ ꯌꯨꯝ ꯀꯩ ꯄꯥꯟꯅꯕ ꯇꯧꯁꯤ꯫ ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ." ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯐꯝꯂꯝꯕ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯅꯝꯕꯤꯁꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯂꯨꯋꯥꯡꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯨ ꯈꯖꯤꯛꯇꯃꯛ ꯄꯥꯡꯗꯨꯅ
ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯄꯨꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯏ꯫ ꯄꯟꯊꯗꯦ ꯐꯣꯟꯒꯤ ꯂꯣꯛ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯦꯁꯦꯖ ꯑꯗꯨ ꯆꯪꯗꯨꯅ ꯄꯥꯏ ꯁꯟꯙ꯭ꯌꯥꯒꯤꯅꯤ꯫ ꯏꯔꯝꯃꯤ ꯏꯇꯦꯟ ꯇꯦꯟꯅ ꯋꯥꯍꯩ ꯈꯔꯇꯃꯛ, ꯑꯅꯝ ꯀꯟꯕ ꯅꯇꯧꯅ ꯑꯩꯁꯦ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯣꯏ ꯍꯦꯛ ꯈꯜꯂꯨꯔꯦ꯫ ꯑꯁꯤꯇꯃꯛꯅꯤ ꯏꯗꯨꯅ ꯊꯥꯔꯛꯂꯤꯕ ꯑꯗꯨꯕꯨ ꯄꯦꯟꯖꯩ ꯊꯃꯣꯏꯗꯤ ꯉꯥꯏꯔꯛꯄ ꯄꯥꯎꯈꯨꯝ ꯑꯃ ꯐꯪꯂꯕꯒꯨꯝ ꯐꯥꯎꯔꯔꯤ꯫ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨ ꯑꯣꯂꯥꯡꯊꯥꯒꯤ ꯃꯥꯂꯪꯕꯅ ꯍꯨꯝꯗꯨꯅ ꯄꯨꯔꯛꯄ ꯃꯉꯥꯎ ꯊꯤꯕ ꯅꯣꯡꯂꯩꯗ ꯌꯦꯞꯇꯨꯅ ꯌꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯒꯤ ꯂꯩꯅꯝꯁꯨ ꯊꯃꯣꯏꯗ ꯄꯥꯜꯂꯕꯒꯨꯝ ꯈꯟꯕꯗ ꯃꯁꯥ ꯄꯨꯝꯕꯗ ꯍꯨꯜꯂꯤꯕ ꯍꯛꯆꯥꯡꯒꯤ ꯃꯤꯍꯨꯜꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯔꯕꯣꯏꯇ ꯃꯈꯜꯂꯤ꯫ ꯐꯃꯨꯡꯗ ꯀꯨꯏꯅ ꯂꯩꯊꯗ꯭ꯔꯦ, ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯁꯠ ꯍꯧꯒꯠꯇꯨꯅ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯁꯟꯙ꯭ꯌꯥꯒꯤ ꯃꯃꯥꯟꯅꯕꯤ ꯁꯅꯥ ꯑꯗꯨ ꯁꯟꯙ꯭ꯌꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥ! ꯂꯩꯇꯕ ꯖꯥꯠꯂꯅꯦ, ꯀꯅꯥꯝꯇꯕꯨ ꯎꯗꯦꯃꯤ꯫ ꯁꯟꯙ꯭ꯌꯥ! ꯍꯣ ꯇꯥꯔꯦ ꯇꯥꯔꯦ꯫ ꯁꯦꯀꯦꯟ ꯑꯃꯅꯤꯒꯤ ꯃꯇꯨꯡ ꯁꯟꯙ꯭ꯌꯥꯁꯨ ꯊꯣꯔꯛꯇꯨꯅ, ꯁꯅꯥ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ, ꯀꯧꯗ꯭ꯔꯕꯁꯨ ꯍꯦꯛꯇ ꯆꯪꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯃꯄꯨ ꯇꯥꯛꯇꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯨꯔꯕꯗꯤ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜ ꯄꯤꯔꯛꯂꯣꯏꯗ꯭ꯔꯣ? ꯍꯣ ꯌꯨꯝꯁꯤꯗ ꯅꯪꯕꯨ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜ ꯄꯤꯕꯤꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ, ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯥꯗ ꯐꯝꯃꯨꯁꯦ꯫ ꯑꯁꯨꯝꯅ ꯁꯟꯙ꯭ꯌꯥ ꯁꯅꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯁꯅꯥꯗꯤ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯁꯠ ꯐꯝꯊꯈ꯭ꯔꯦ꯫ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ? ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯔꯣ? ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯃꯥꯁꯨ ꯐꯃꯨꯡꯗ ꯐꯝꯊꯔꯛꯏ꯫ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫ ꯉꯥꯏꯈꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯁꯅꯥ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯁꯟꯙ꯭ꯌꯥ ꯇꯝꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯅ? ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯟꯙ꯭ꯌꯥ? ꯅꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯟꯕꯒꯨꯝ ꯇꯧꯔꯦ, ꯀꯨꯆꯨꯗꯨꯁꯨ ꯏꯃꯛ ꯃꯛꯁꯤꯜꯂꯝꯃꯤ꯫ ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯍꯟꯗꯛ ꯊꯕꯛ ꯈꯔ ꯆꯠꯄꯁꯤꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯃꯤꯅꯝꯒꯦ ꯈꯜꯂꯕ꯭ꯔꯥ? ꯑꯩ ꯅꯪꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯁꯟꯙ꯭ꯌꯥ, ꯅꯪꯁꯦ ꯑꯩꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯈꯨꯠꯇꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯁꯦ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯣ꯫ ꯁꯟꯙ꯭ꯌꯥ ꯃꯁꯥꯗꯨ ꯐꯨꯡꯕꯪꯅꯩ, ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯔꯩꯗ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯅꯥ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯕ ꯍꯩꯔꯨꯔꯦ꯫ ꯁꯟꯙ꯭ꯌꯥ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕ ꯊꯃꯣꯏꯁꯦ ꯏꯗꯣꯝ ꯃꯩꯁꯥ ꯈꯥꯡꯖꯔꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂ ꯃꯥꯜꯂꯦ꯫ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯗꯨꯅ ꯑꯩꯕꯨꯁꯨ ꯈꯪꯍꯜꯂꯣ꯫ ꯁꯟꯙ꯭ꯌꯥ ꯃꯃꯤꯠꯇꯨꯅ ꯑꯃꯨꯛꯇꯪꯗꯤ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯅꯨꯡꯁꯤꯅꯕ ꯆꯍꯤ 1 ꯃꯈꯥꯏꯔꯣꯝ ꯐꯥꯔꯦ, ꯂꯣꯏꯅꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯊꯥ ꯑꯃꯔꯣꯝ ꯁꯨꯔꯦ ꯍꯥꯏꯕꯅꯆꯤꯡꯕ, ꯑꯗꯨꯒ ꯃꯥꯒ ꯂꯨꯋꯥꯡꯕꯒ ꯑꯔꯣꯏꯕ ꯎꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯊꯣꯔꯛꯑꯣ, ꯑꯩ ꯅꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯦ꯫ ꯍꯣꯏ ꯊꯣꯔꯛꯑꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯀꯣꯜ ꯑꯗꯨ ꯊꯝꯈꯤꯕꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯁꯟꯙ꯭ꯌꯥ꯫ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯏꯆꯝ ꯆꯝꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯅꯦꯛꯇ ꯃꯄꯥꯜꯗꯨ ꯍꯪꯒꯥꯝꯄꯥꯜꯅ ꯀꯣꯠꯄ ꯑꯃ ꯁꯦꯠꯂꯤ, ꯑꯗꯨꯒ ꯈꯨꯗꯥꯡ ꯈꯖꯤꯛ ꯌꯥꯎꯕ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯇꯣꯞꯁ ꯑꯃꯁꯨ ꯂꯤꯠꯂꯤ꯫ ꯑꯆꯝꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯁ꯭ꯀꯥꯔꯞ ꯑꯃꯁꯨ ꯌꯥꯜꯂꯤ, ꯂꯣꯏꯅꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯑꯆꯝꯕ ꯐ꯭ꯂꯦꯠ ꯑꯃꯁꯨ ꯇꯣꯡꯗꯨꯅ ꯊꯣꯔꯛꯏ꯫ ꯇꯉꯧꯕ ꯀꯨꯆꯨ ꯑꯗꯨꯁꯨ, ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅꯗꯤ ꯀꯌꯥꯗ ꯐꯖꯊꯣꯛꯍꯜꯂꯕ ꯅꯨꯄꯤ ꯑꯗꯨꯁꯨ꯫ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯒ ꯂꯨꯋꯥꯡꯕꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯍꯦꯛ ꯌꯧꯕꯒ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯂꯨꯋꯥꯡꯕ ꯆꯤꯝꯕꯥꯜꯗꯨ ꯈꯖꯤꯛ ꯆꯤꯡꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯁꯨ ꯒꯥꯔꯤꯗꯨ ꯀꯥꯈꯠꯇꯨꯅ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯊꯧꯅ ꯐꯜꯂꯞ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯃꯨꯛꯇꯁꯨ ꯌꯦꯡꯂꯛꯇꯦ꯫ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗꯅ ꯒꯥꯔꯤ ꯑꯗꯨ ꯁꯨꯝ ꯃꯣꯏꯔꯥꯡꯂꯣꯝꯗ ꯊꯧꯔꯛꯄꯅ ꯌꯧꯔꯗꯨꯅ ꯑꯅꯤꯗꯨ ꯀꯨꯝꯊꯔꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯂꯨꯗꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ꯫
ꯍꯧꯖꯤꯛꯇꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯎꯔꯨꯔꯦ꯫ ꯃꯤꯠꯐꯝꯗꯣ ꯍꯣꯡꯗ ꯉꯥꯏꯍꯥꯛꯇꯤ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯆꯝ ꯆꯝꯕ ꯀ꯭ꯔꯤꯝ ꯃꯆꯨꯒꯤ ꯂꯤꯅꯤꯟ ꯄꯦꯟ ꯑꯃ ꯁꯦꯠꯂꯤ, ꯂꯣꯏꯅꯅ ꯂꯩ ꯃꯆꯨ ꯑꯋꯥꯎꯕꯗ ꯕꯣꯇꯝꯂꯦꯁ ꯄꯣꯂꯣ ꯁꯥꯔꯠ ꯑꯃꯁꯨ ꯂꯤꯠꯂꯤ꯫ ꯑꯉꯧꯕ ꯃꯆꯨꯒꯤ ꯁ꯭ꯅꯤꯀꯔ ꯑꯃꯁꯨ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗ ꯇꯦꯟꯅ ꯀꯛꯂꯤꯕ ꯁꯝ, ꯂꯣꯏꯅꯅ ꯂꯨꯃꯥꯡꯗ ꯇꯥꯔꯛꯂꯤꯕ ꯑꯇꯦꯟꯕ ꯁꯥꯏ ꯃꯔꯨ ꯈꯔ ꯑꯗꯨꯅꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯔꯥꯁꯤꯅꯤ꯫ ꯁꯤꯡꯂꯤ ꯈꯖꯤꯛ ꯎꯅ ꯂꯩꯔꯤꯕ ꯈꯨꯗꯥꯡ ꯑꯗꯨꯗ ꯁꯤꯔꯤꯕ ꯒꯦꯁꯤꯌꯣꯒꯤ ꯒꯣꯜꯗ ꯋꯥꯆ ꯘꯔꯤ ꯑꯗꯨꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯄꯥ ꯃꯥꯟꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯩꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯤ? ꯅꯨꯄꯤ ꯑꯗꯨ ꯍꯨꯔꯥꯟꯕꯤꯅꯤ ꯑꯇꯥꯛꯅꯖꯕꯒꯨꯝ ꯃꯉꯛꯇꯨ ꯐꯠ ꯐꯠ ꯂꯩꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯦ ꯀꯩꯅꯣꯅꯦ, ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯅ ꯑꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯤꯠꯐꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯇꯦꯟ ꯇꯦꯟꯕ ꯂꯨꯈꯝꯒꯤ ꯁꯝ ꯑꯗꯨ ꯐꯠ ꯐꯠ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯅꯥꯟꯗꯨꯅ ꯁꯥꯟꯅꯩ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯎꯔꯨꯔꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯖꯥꯏꯗ ꯃꯒꯨꯟ ꯂꯩꯅ ꯀꯨꯠꯂꯤꯕ ꯏꯐꯣꯡ ꯐꯣꯡꯕ ꯈꯖꯥꯏꯒꯤ ꯗꯤꯝꯄꯜ꯫ ꯈꯜꯂꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯕ ꯁꯛꯇꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯡꯂꯝꯆꯠꯇ ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯂꯨꯗ꯭ꯔꯤꯕ? ꯋꯥꯔꯧꯖꯩ ꯃꯊꯟꯇ ꯍꯧꯈꯤꯕꯕꯨ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯤꯔꯣ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯈꯪꯗꯦ꯫ ꯐꯔꯦꯅꯦꯗꯣ, ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ? ꯑꯩꯁꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯈꯣ ꯅꯠꯇ꯭ꯔꯥ? ꯂꯨꯋꯥꯡꯕ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯃꯈꯥ ꯇꯥꯏ꯫ ꯑꯩꯁꯨ ꯈꯪꯏꯗ ꯅꯪꯅ ꯋꯥꯐꯝꯁꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩ ꯉꯥꯏꯒꯦ꯫ ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗꯨ ꯐꯥꯎ ꯑꯩ ꯉꯥꯏꯒꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕ ꯅꯪꯕꯨ ꯉꯥꯏꯅ ꯉꯥꯏꯅ ꯑꯗꯨꯃꯛ ꯂꯣꯏꯈꯤꯕꯁꯨ? ꯑꯗꯨꯝꯅ ꯉꯥꯡꯒꯅꯨ, ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯈꯪꯗꯦ ꯁꯟꯙ꯭ꯌꯥ, ꯑꯩꯁꯦ ꯉꯥꯎꯔꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕꯗ ꯊꯥꯖꯅꯕ ꯆꯪꯏ꯫ ꯊꯥꯖꯅꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯄꯟꯊꯨꯡ ꯌꯧꯒꯅꯤ? ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯅꯪꯅ ꯄꯥꯝꯗꯕ ꯌꯥꯎꯔꯛꯀꯅꯤ, ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯌꯥꯅꯤꯡꯗꯕꯁꯨ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯀꯠꯊꯣꯛꯅꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ? ꯑꯩꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯍꯥꯏꯕꯗꯣ ꯇꯥꯔꯕ꯭ꯔꯥ ꯁꯟꯙ꯭ꯌꯥ? ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯆꯥꯎꯕ ꯍꯥꯏꯕꯗꯨꯗꯤ ꯊꯣꯏꯗꯣꯛꯇꯦ, ꯃꯔꯝꯗꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯤꯗꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯥꯒ ꯑꯩꯒ ꯑꯔꯣꯏꯕ ꯎꯅꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯝꯕꯔꯁꯨ ꯑꯗꯨꯃꯛ ꯕ꯭ꯂꯣꯛ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯄꯨ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ? ꯈꯟꯐꯝ ꯈꯪꯗꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇꯔꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯍꯥꯛ ꯂꯨꯍꯣꯡꯂꯝꯂꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯕ꯭ꯔꯥ? ꯑꯗꯨꯁꯨ ꯑꯩ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯂꯥꯞꯅꯈꯤꯕꯁꯤꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯁꯅꯥ, ꯑꯩ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯈꯤꯕꯒ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯊꯤꯡꯀꯠꯇꯨꯅ ꯃꯃꯤꯠꯇꯨ ꯐꯠ ꯐꯠ ꯀꯨꯞꯇꯨꯅ ꯈꯥꯡꯉꯤ꯫ ꯃꯇꯧꯗꯨꯗ ꯁꯅꯥꯁꯨ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯁꯟꯙ꯭ꯌꯥꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯈꯜꯂꯨꯔꯅꯨ, ꯃꯍꯥꯛꯇꯣ ꯀꯝꯗꯧꯔꯤ, ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯊꯤꯗꯣꯛꯁꯤ꯫ ꯅꯉꯣꯟꯗꯒꯤ ꯃꯥꯅ ꯂꯥꯞꯈꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ, ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯀꯦ, ꯑꯗꯨꯒ ꯄꯨꯟꯅ ꯊꯤꯗꯣꯛꯂꯁꯤ꯫ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯊꯤꯟꯇꯣꯛꯂꯔꯣꯏꯀꯣ? ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ, ꯂꯩꯖꯍꯧꯔꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯊꯟꯇ ꯉꯥꯏꯔꯕꯗ ꯁꯟꯙ꯭ꯌꯥ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯑꯩ ꯃꯥꯒꯤ ꯑꯔꯦꯞꯄ ꯑꯃ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯂꯝꯕꯤ ꯂꯩꯔꯔꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯕꯅꯤ꯫ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯕꯒ ꯂꯩꯆꯤꯜꯁꯨ ꯈꯖꯤꯛ ꯊꯥꯕꯅ ꯃꯇꯝꯗꯨ ꯉꯜꯂꯤꯕꯣꯏ ꯇꯃꯛꯍꯜꯂꯤ꯫ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅ ꯍꯛꯆꯥꯡ ꯅꯨꯡꯗ ꯈꯖꯤꯛ ꯊꯦꯡꯂꯕꯗ ꯃꯆꯤꯜ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯏꯁꯥꯗ ꯊꯦꯡꯕꯒꯨꯝ ꯈꯜꯂꯤꯕꯅꯤ꯫
ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯅꯝꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯁꯦ, ꯅꯪꯒꯤ ꯐꯣꯟꯁꯦ ꯏꯃꯥꯅ ꯆꯥꯔꯖꯀ ꯇꯧꯔꯕꯅꯤ. ꯏꯃꯥ ꯇꯦꯕꯜꯁꯤꯗ ꯊꯝꯃꯦꯀꯣ." "ꯊꯝꯕꯤꯔꯝꯃꯣ ꯏꯃꯥ." "ꯏꯃꯥ, ꯕꯕꯥꯒꯤ ꯄꯣꯁꯇꯤꯡ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯒꯦ?" "ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ. ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯏꯝꯐꯥꯜ ꯊꯣꯛꯂꯛꯂꯅꯤ ꯍꯥꯏꯔꯛꯄꯅꯤ." "ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯁꯨꯃꯥꯡ ꯃꯁꯤꯗ ꯑꯁꯨꯝ ꯂꯩꯈꯤꯒꯦ ꯍꯥꯏꯕꯔꯣ?" "ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯂꯩꯈꯤꯒꯦ ꯏꯃꯥ." "ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯌꯥꯝꯅ ꯁꯤꯠꯂꯤꯅꯦ ꯅꯪꯕꯣ. ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ. ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯂꯩꯈꯤꯒꯦ." "ꯏꯃꯥꯁꯦ ꯑꯋꯥꯡꯒꯤ ꯅꯅꯦ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤꯅꯦ ꯅꯪꯕꯣ." "ꯌꯥꯅꯤꯗ. ꯏꯃꯥ ꯁꯨꯝ ꯆꯠꯄꯤꯔꯨꯔꯣ. ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ." "ꯏꯃꯥꯕꯨ ꯏꯆꯥꯒꯤ ꯀꯔꯤ ꯇꯧꯔꯝꯈꯣ ꯍꯥꯏꯕꯅꯣ?" "ꯀꯩꯁꯨꯝ ꯇꯧꯔꯝꯂꯅꯨ, ꯌꯥꯔꯅꯤ." ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯏꯁꯤꯡꯒ ꯍꯩ ꯔꯥꯒꯗꯣ ꯊꯥꯔꯤꯕ ꯇꯦꯕꯜ ꯃꯆꯥ ꯑꯗꯨꯗ ꯂꯣꯏꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯕꯒ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯃꯆꯥꯅꯨꯄꯥ ꯂꯨꯋꯥꯡꯅ, "ꯏꯃꯥ!" ꯃꯇꯧꯗꯨꯗ ꯂꯩꯅꯝꯕꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ, "ꯍꯩ, ꯀꯩꯗꯧꯔꯦ ꯅꯨꯄꯥ ꯃꯆꯥ?" "ꯏꯃꯥ, ꯇꯥꯔꯝꯇꯥꯏ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯃꯆꯨ ꯁꯦꯡꯗ꯭ꯔꯕ ꯅꯣꯡꯖꯥꯕꯤꯗꯤ ꯊꯣꯛꯂꯤꯕꯔꯥ?" "ꯍꯩ, ꯀꯔꯤꯅꯣꯅꯦ, ꯅꯣꯡꯁꯨ ꯆꯨꯗꯅ ꯀꯗꯥꯏꯗꯒꯤ ꯅꯣꯡꯖꯥꯕꯤꯅꯣ?" ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗ ꯂꯨꯋꯥꯡꯕ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯔꯕꯒꯨꯝ ꯅꯥꯁꯣꯟꯅꯅ ꯈꯨꯝꯂꯛꯏ, "ꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯦꯗ. ꯏꯃꯥꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯄꯤꯔꯨꯔꯣ." ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧꯗ ꯂꯩꯅꯝꯕꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯟꯙ꯭ꯌꯥ ꯃꯤꯉꯣꯟꯗ ꯂꯨꯋꯥꯡꯕꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯀꯥꯏꯅꯊꯪꯗ ꯒꯦꯠ ꯈꯖꯤꯛ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯇꯥꯛꯂꯛꯇꯨꯅ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯎꯔꯦ, ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯊꯃꯣꯏꯗꯨ ꯈꯖꯤꯛ ꯅꯧꯏ꯫ ꯃꯈꯣꯡꯗꯨꯁꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯈꯔ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯄꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯨꯋꯥꯡꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯑꯗꯨꯁꯨ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯇꯞꯅ ꯔꯤꯁꯤꯞ ꯇꯧꯔꯗꯨꯅ, "ꯍꯜꯂꯣ, ꯀꯅꯥꯅꯣꯅꯦ?" "ꯀꯩꯝꯇꯁꯨ ꯍꯥꯏꯗꯦ, ꯍꯜꯂꯣ." ꯐꯣꯟ ꯑꯗꯨꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯑꯃꯨꯛ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯊꯝꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯑꯗꯨ తాꯕꯗ ꯅꯨꯄꯤ ꯑꯗꯨ ꯃꯤꯠꯂꯨꯗ ꯊꯤꯡꯀꯠꯇꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯈꯖꯤꯛ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯃꯈꯣꯡꯗꯨ ꯑꯃꯨꯛ ꯊꯥꯡꯖꯤꯟꯗꯨꯅ ꯈꯔ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯏ꯫ ꯂꯨꯋꯥꯡ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ, ꯀꯅꯥ ꯍꯪꯕꯤꯕꯅꯣ?" ꯋꯥꯍꯪ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯀꯞꯅꯤꯡꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯗꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯃꯈꯨꯠ ꯈꯨꯅꯝ ꯑꯗꯨꯅ ꯐꯠ ꯅꯥꯟꯗꯨꯅ ꯇꯩꯊꯣꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯅꯨꯄꯥ ꯑꯗꯨꯅ, "ꯀꯅꯥ ꯍꯪꯕꯤꯕꯅꯣ?" ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯐꯥꯖꯤꯟꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ, "ꯅꯪ ꯑꯩꯕꯨ ꯎꯕ ꯉꯝꯗꯕꯔꯥ, ꯁꯟꯙ꯭ꯌꯥ?" ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯣꯟꯊꯥꯡꯅꯅ ꯊꯣꯛꯂꯛꯄꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯤꯝꯕꯥꯜꯗ꯫ "ꯍꯥꯏꯌꯨ, ꯅꯪ ꯑꯩꯕꯨ ꯎꯕ ꯉꯝꯗꯕꯔꯥ?" ꯍꯟꯗꯛꯁꯨ ꯈꯨꯝꯗꯦ꯫ ꯈꯥꯡꯕ ꯉꯝꯗ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯍꯪꯂꯛꯏ, "ꯍꯥꯏꯌꯨ, ꯅꯪ ꯑꯩꯕꯨ ꯎꯕ ꯉꯝꯗꯕꯔꯥ? ꯈꯨꯝꯃꯣ, ꯅꯪ ꯑꯩꯕꯨ ꯎꯕ ꯉꯝꯗꯕꯔꯥ?" ꯑꯩ ꯅꯪꯕꯨ ꯎꯕ ꯉꯝꯗ꯭ꯔꯦ ꯁꯟꯙ꯭ꯌꯥ." ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯍꯤꯛꯅ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ ꯅꯨꯄꯥ ꯑꯗꯨ꯫ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯦꯡꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯡꯗꯨ ꯃꯅꯤꯡꯗ ꯈꯖꯤꯛ ꯍꯜꯂꯤ꯫ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯤꯔꯣꯠ ꯑꯃ ꯑꯣꯏꯅ ꯂꯣꯠꯀꯦ ꯈꯜꯂꯤꯕ? ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯁꯛ ꯈꯪꯕ ꯉꯝꯈꯤꯗꯕ꯭ꯔꯥ? ꯑꯩꯁꯦ ꯃꯤꯠ ꯎꯗ꯭ꯔꯕ ꯁꯣꯏꯅꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯁꯣꯏꯅꯥꯏꯔꯕ ꯑꯩꯅ ꯀꯔꯝꯕ ꯋꯥꯈꯜꯗꯅꯣ ꯍꯤꯡꯒꯗꯕ?
ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯃꯤꯡꯇꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ. ꯅꯠꯇꯦ, ꯅꯪ ꯁꯣꯏꯅꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ. ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝꯗ ꯅꯪꯅ ꯁꯣꯏꯅꯥꯏꯕ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯤ ꯉꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯤꯌꯦ. ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯗꯨꯁꯨ ꯁꯣꯏꯅꯥꯏꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ? ꯅꯪ ꯍꯟꯈ꯭ꯔꯣ ꯁꯟꯙ꯭ꯌꯥ. ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ. ꯏꯐꯝꯗꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯛꯈ꯭ꯔꯣ. ꯑꯩ ꯉꯝꯂꯣꯏ. ꯅꯪꯒꯤ ꯉꯁꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯅ ꯆꯜꯂꯤꯕ ꯄꯥꯈꯨꯝꯁꯦ ꯀꯔꯤꯅꯣ? ꯈꯪꯂꯨꯕꯒꯤ ꯀꯥꯟꯅꯔꯔꯣꯏꯗꯕ ꯋꯥꯔꯤꯗꯤ ꯈꯪꯅꯕ ꯍꯣꯠꯅꯔꯨꯔꯅꯨ. ꯁꯟꯙ꯭ꯌꯥ ꯄꯦꯟꯗꯕꯅ ꯊꯃꯣꯏꯗꯨ ꯄꯩꯈꯠꯇꯨꯅ ꯂꯩꯈ꯭ꯔꯕꯗ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ. ꯑꯩꯁꯦ ꯀꯅꯥꯅꯣ? ꯋꯥꯍꯩꯁꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯁꯥꯐꯨ ꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯕꯒꯨꯝ ꯊꯣꯛꯂꯔꯦ. ꯁꯦ, ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯕꯒꯦ? ꯑꯩꯁꯦ ꯀꯅꯥꯅꯣ? ꯅꯪꯅ ꯁꯦꯡꯂꯕ ꯏꯌꯥꯏꯗ ꯅꯤꯡꯊꯤꯅ ꯂꯩꯁꯥꯠ ꯇꯝꯂꯤꯕꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜꯅꯤ. ꯑꯗꯨꯒ ꯑꯩꯅ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯂꯩꯈꯣꯛꯇ ꯌꯦꯠꯂꯝꯕ ꯆꯔꯥꯡ ꯄꯥꯝꯕꯤꯅꯤ. ꯅꯠꯇꯦ, ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ. ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔ ꯁꯟꯙ꯭ꯌꯥ? ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯅ ꯂꯩꯈꯣꯛꯇ ꯆꯔꯥꯡ ꯑꯣꯏꯅ ꯌꯦꯠꯂꯝꯕ ꯑꯩꯍꯥꯛꯁꯦ ꯉꯁꯤꯗꯤ ꯂꯩꯔꯥꯡꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯕꯤꯔꯦ. ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯝꯕꯤꯔꯝꯕꯒꯤ ꯃꯍꯨꯠ ꯊꯋꯥꯏꯁꯦ ꯂꯧꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯆꯥꯛꯂꯝꯂꯣꯏꯗꯕꯅꯤ. ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯊꯃꯣꯏꯅ ꯊꯥꯖꯕ ꯉꯝꯗꯕ꯭ꯔꯥ? ꯃꯃꯤꯡꯇꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯥꯖꯕ ꯊꯥꯖꯗꯕ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯂꯩꯇꯦ. ꯁꯟꯙ꯭ꯌꯥ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯖꯤꯟꯗꯨꯅ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯈꯔ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ. ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯦ. ꯊꯤꯡꯂꯨꯕꯁꯨ ꯇꯧꯗꯦ. ꯃꯅꯤꯡ ꯇꯝꯍꯜꯂꯤ ꯅꯨꯖꯥꯒꯤ ꯃꯥꯏꯊꯣꯡꯗ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯀꯥꯏꯈꯔꯗ꯭ꯔꯥ? ꯂꯨꯋꯥꯡ ꯑꯥꯔꯊ꯭ꯔ ꯌꯥꯎꯗꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ. ꯌꯦꯅꯤꯡꯊꯥ ꯀꯌꯥ ꯂꯥꯛꯇꯨꯅꯁꯨ ꯃꯌꯣꯜ ꯆꯣꯡꯗ꯭ꯔꯕ ꯑꯀꯪꯕ ꯎꯄꯥꯜ ꯑꯗꯨꯒꯤ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯕ ꯄꯨꯟꯁꯤꯅꯤ. ꯈꯜꯂꯨꯔꯅꯨ ꯑꯩꯒꯤ ꯋꯥꯈꯜ. ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯅꯕꯅꯤ, ꯄꯨꯟꯁꯤ ꯂꯝꯕꯤ ꯇꯦꯟꯅꯕꯅꯤ. ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯩꯒꯤ ꯏꯐꯝꯗ ꯂꯩ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ. ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯂꯣꯠꯁꯤꯟꯗꯨꯅ ꯊꯃꯣꯏ ꯀꯟꯕ ꯁꯥ ꯈꯣꯟꯖꯦꯜꯗꯨ ꯋꯥꯡꯅ ꯈꯨꯝꯂꯛꯏ ꯅꯨꯄꯥ ꯑꯗꯨ. ꯅꯪꯅ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ. ꯀꯦꯝꯂꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤꯗ ꯊꯋꯥꯏꯅ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯀꯅꯥꯒꯤꯁꯨ ꯃꯄꯥꯜ ꯇꯥꯡꯅꯤꯡꯗ꯭ꯔꯦ. ꯅꯪ ꯆꯠꯈ꯭ꯔꯣ. ꯋꯥꯍꯩꯗꯨ ꯄꯦꯟꯗ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯃꯣꯏꯗꯨ ꯑꯆꯥꯛꯄ ꯂꯦꯝꯂꯩꯅ ꯑꯁꯥꯕ ꯀꯝꯕꯤꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯈꯥꯡꯖꯕꯒꯨꯝ ꯈꯥꯡꯖꯔꯦ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯅꯨꯡꯁꯤꯕꯒꯤ ꯑꯁꯥꯕ ꯀꯝꯕꯤꯗ. ꯄꯤꯔꯥꯡꯅ ꯊꯥꯡꯀꯠꯂꯕ ꯃꯤꯠꯁꯅꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯅꯤꯡ ꯇꯝꯅ ꯌꯦꯡꯕ ꯐꯥꯎ ꯉꯝꯂꯛꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯔꯨꯕꯅ ꯂꯥꯟꯈ꯭ꯔꯦ ꯏꯀꯥꯏꯕꯒꯤ ꯄꯜ. ꯍꯪꯂꯛꯏ ꯋꯥꯍꯪ ꯑꯃ. ꯅꯪꯒꯤ ꯐꯤꯔꯦꯞ ꯍꯣꯡꯂꯔꯣꯏꯗꯕꯔꯥ ꯂꯨꯋꯥꯡꯕ? ꯀꯥꯎꯊꯣꯛꯄ ꯇꯝꯂꯤꯕꯅꯤ, ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕꯅꯤ. ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯏꯆꯦꯜ ꯑꯣꯏꯗꯨꯅ ꯐꯪꯍꯜꯂꯦ ꯃꯤꯡꯊꯣꯜ. ꯅꯪ ꯑꯩꯁꯦ ꯇꯣꯔꯕꯥꯜ ꯋꯥꯡꯕ. ꯑꯗꯨꯉꯩ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯊꯣꯔꯛꯄ ꯅꯣꯡꯖꯥꯕꯤꯒꯤ ꯋꯥꯔꯤꯁꯨ ꯅꯪ ꯀꯥꯎꯊꯣꯛꯄ ꯉꯝꯂꯗꯕ꯭ꯔꯥ? ꯀꯥꯎꯊꯣꯛꯄ ꯉꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯀꯞꯂꯝꯂꯣꯏ. ꯑꯗꯨꯕꯨ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ. ꯑꯣ, ꯑꯗꯨꯔꯥ ꯅꯪꯒꯤ ꯄꯨꯛꯆꯦꯜ? ꯑꯗꯨꯔꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕ? ꯑꯃꯝꯕ ꯑꯩꯒꯤ ꯁꯪꯁꯥꯔꯗ ꯀꯅꯥꯕꯨꯁꯨ ꯈꯨꯠꯁꯝꯅꯅ ꯄꯨꯅꯤꯡꯗ꯭ꯔꯦ. ꯅꯪ ꯆꯠꯈ꯭ꯔꯣ ꯁꯟꯙ꯭ꯌꯥ. ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ. ꯅꯪꯅ ꯑꯩꯕꯨ ꯏꯟꯊꯣꯛꯂꯕꯗ
ꯅꯪꯒꯤ ꯅꯥꯛꯇ ꯅꯛꯁꯤꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯃꯥꯡꯗ ꯂꯦꯞꯆꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯨꯗꯣꯜ ꯑꯃꯠꯇꯗꯤ ꯄꯤꯌꯨ꯫ ꯈꯨꯗꯣꯜꯁꯤꯅ ꯑꯩ ꯄꯦꯟꯊꯣꯛꯄ ꯇꯝꯂꯒꯦ꯫ ꯑꯁꯥ ꯌꯥꯎꯗ꯭ꯔꯕ ꯑꯩꯅꯕꯨ ꯀꯔꯝꯕ ꯈꯨꯗꯣꯜ ꯄꯤꯒꯗꯕ? ꯅꯪ ꯆꯠꯈ꯭ꯔꯣ ꯀꯩꯗꯧꯕꯒꯦ? ꯑꯩꯕꯨ ꯍꯟꯖꯟ ꯍꯟꯖꯟ ꯑꯋꯥꯕ ꯄꯤꯔꯒꯅꯨ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯑꯣ, ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯗꯨꯝꯅ ꯇꯧꯕ꯭ꯔꯥ? ꯃꯣꯡ ꯍꯥꯗꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯆꯦꯜꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯏꯄꯣꯝ ꯅꯥꯏꯔꯕꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯏꯔꯥꯎꯈꯣꯜꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯑꯩ ꯍꯤꯡꯂꯨꯔꯒꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯨꯋꯥꯡꯕ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯆꯤꯡꯊꯔꯛꯏ, ꯑꯗꯨꯕꯨ ꯋꯥꯍꯩꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯗꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯊꯣꯛꯂꯕꯗꯤ ꯃꯜꯂꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯎꯀꯪ ꯑꯣꯏꯅ ꯍꯧꯗꯨꯅ ꯁꯤꯊꯔꯛꯂꯕ ꯅꯣꯡꯖꯥꯕꯤꯒꯤ ꯅꯤꯡꯉꯥꯏꯗ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯝꯒꯦ꯫ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯨꯗꯨꯅ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯂꯨꯋꯥꯡꯕ, ꯑꯩ ꯍꯟꯈ꯭ꯔꯒꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯐꯠ ꯐꯠ ꯅꯥꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯟꯙ꯭ꯌꯥ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯨꯋꯥꯡꯕ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯆꯠꯈ꯭ꯔꯣ, ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯂꯥꯏꯕꯛꯀꯤ ꯈꯣꯡꯆꯠꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯃꯤꯆꯦꯜ ꯑꯣꯏꯍꯜꯂꯕꯗ ꯆꯠꯂꯣꯀꯣ ꯁꯟꯙ꯭ꯌꯥ, ꯇꯔꯨ ꯇꯔꯨꯕ ꯏꯄꯥꯛꯇ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯅ ꯂꯩꯁꯥꯠ ꯇꯝꯂꯨꯔꯣꯀꯣ ꯁꯟꯙ꯭ꯌꯥ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯃꯥꯡꯈ꯭ꯔꯁꯅꯨ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯣꯡꯖꯥꯕꯤꯁꯨ ꯁꯟꯙ꯭ꯌꯥ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁꯟꯙ꯭ꯌꯥ꯫